Geographic Information System (GIS ta yumpham oiba infrastructure amasung utility service map Toubagi master plan da leibak asigi class I city chani Ahanbagi oina Khangatpada Imphal amasung Shimla Yaorakle kumja Englising ani shumna kunmathoi da anirak suba oina makha chatharakiba Atal Mission for Rejuvenation and Urban Transformation Amrut Mission 2.0 gi makha da GIS ta yumpham oiba master plan sem sanabagi damak leibak asigi city lising ama Khangatpada missing lakh ama hena leiba Imphal amasung Shimla city asi yaurakpani. GIS ta yumpham oiba master plan asina chahi kungi matungda oirakadaba city gi chawkhat thaurangi vision document adu puthokadabani. Masida planning regulation amade fangliba resources ta yumpham oiraga city development ase kadai fawba konsinba yagadage haibadu kumna yingsinkani. Building samgat sagatpa amasung lam sizinabagi regulation adudagi hendoktuna chathok chatsin mahusagi fibam amade economic development ke matangdasu plan puthokani. Plan Tauraba Development City ama ohenabagi damak master plan haibasi yamna maru oiba document amani. Hiramasigi matangda urban development ke expert singna fongdorakpada city ayambagi development ke wafam ase seda oina iraga leide. Masina maram oiraga jingi mafamda flash flood natraga landslide na chingba kaya tatana thokle. Mamang chehigi nongju thada ising ichawga mari leinaba thodok singda miyoi chanigi mathakta thawai mangki haiba wafam expert singna makata ke. Panbay yabadi chatliba tha asigi hawgatlakpada Shimla Development Plan gi thabak haunabagi damak Supreme Court na Himachal Pradesh Government ta khangankhiba laikhre loinana Manipuri oinasu paliba lengak asina ising ichaw tattana mayoknariba Imphal City gi plan puthokhiba laikhrabani.